मखै लोइनाइदबा खल्लिबा मखै लोइखंदबा नौना खोंदारक्लिबा अइबा अइबिसिंगी थमोइदा मयोल चोंग्लक्नबा साहित्य पुदिनगी पुकै चौखटनबगी थौगल तौजबा पांडमदा पांथोकचबा थौरम सैरेंगिसी अइबथिसी अहानबा मक्तदा नोंथमम कोमोल हागना मियामगी मफमदा खुरमजरी चटकिबा मे थागी नोंसिंग निपान लिसिंग अनिगा कुनगा निथोय इंग नोमाइजिंगी याइफरबा पुंफमदा लमदम मसिगी मालय मसिगी वजासिंग अमदी अइबा अइबी सिंगना इरिबा सेरेंग सिंग असिदगी खरतंग लखचरगा सेरेंग इसी अइबा थिसी हाइना मिंगथोलबा सेरेंग पाथोपगी थौरम ममा मियामगी मफमदा खुदोल तमजबगी थौरम हौदोकसखरे थौरम मसे मरु ओइना नौना चोंथोरगलिबा अइबा अइबी सिंगी थमोइदा सेरेंग इनिंगबगी वाखल मयोल चोंगलकनबगी पांडमदा पांडमजरगा पुथोकचबनी थौरम मसिना साहित्य पुदिनगी पुकै चौखटनबगी थौगल तब फंगजबगी खुदोंग चाबा फंगजरे हाइना लौजरे ngasi इंग्राजी चहिरोल लिसिंग अनिगा उनमंगागी दिसंबर थागी नोंसिंग अमा निंगथौकाबा नुमितकी याइफरबा पुंफमदा अपुनबा पोरमलेन मरुप असम होजाय रजिस्ट्रेशन नंबर 265 की मखादा APM लारेंबी चैनल ना पांथोक चरीबा सैरेंगिसी अइबथिसी थौरमसिगी चांगा निपान सुबा तांकक की सैरेंग पाथोकगी थौरमसिदा सुबना सैरेंग मंगाखक खंगतचदुना मियामगी मफमदा खुदोल तमजरी APM लाइरेंबी चैनल ना पांथोकतुना लाक्चरीबा सैरेंगिसी अइबथिसी थौरमसिगी चांगा निपान सुबा तांककी सैरेंग पाथोकपगी थौरमसिदा अहानबगी सैरेंग ओइना लखचरे लाइनिंगहन नावरिया फुलोना इदुना थंबीरमलबा अथोइबा सैरेंग आइरिबा लारिकता यावरिबा तरेत सुबा तांककी सैरेंग अदो सैरेंग असिबु पाथोकतुना अहानबिरिबी खोंद्राम विदिशा चनु ngasi aina sareng ngasi thibada ayol aral yauragusu tarana nakpigani mitai ma larabi atamung kuina warabi ngasi korong numita langi chin marakta michik khondi dadaba taibang nadi yaudaba urengidi mapanda sekchai jamdau korpanda kari wakhan khanduna kari chaina khanduna angawigi matangum tangoibigi mawongum hikna hikna kapiba toina tingkhaba maramdabu khamjage imatabu punjage lao lao imao mitai ko pipalemo najalairi akanba nasulairi akhauba yek namasak tangani imatabu kongani uje goya thibikna naom na tawinduna makuming hai son khare lamdam khak na pai khare sinna humba malamba laigi lainam puriba nungsi lainam humdare mapu pawu takare ujjen khabi mao mitai ko pipalemo nangna ko panchase mafang khuding leibase mi oibadi yaudare mama thogan kaw khare mi gi mama ning khare mama budi kaw khare patam mithak lapana diwai thin kanbana athoibadi na chabu chinglen yugren khom babu malem tamba khattagi nungsi kongoi langagi humhatuna ku khare nungsi langu khat khare waruganu imaren nachagidi ai jaren losing chawbana chani matik
mayay kandani, matam mithag humagle, palem na tutalagle, waruganu akopi, ingharunu yay kabi, simtha jitha yaudaba, matik mayay laitaba, tamthiraba lamgamda, tingkhangidi marakta, raja kharat horagle, Bigyan ko'y nahinagli, ya'y pagkulaw lawragli, imadabu kawragli, ako pag-imanay na, ambay damdam hiro na, imadhagan tawjari, maputhaw may jari, boy jari tarabutong. ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯥꯝꯒ 9 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯈꯨꯂꯦꯟꯒꯤ ꯈꯨꯟꯅꯥꯏ ꯊꯧꯃꯤ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯃꯪꯒꯣꯜꯒꯤ ꯁꯩꯔꯦꯡ ꯍꯥꯗ ꯄꯂꯦꯝ ꯏꯃꯥꯑꯣ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯍꯥꯗ ꯄꯂꯦꯝ ꯏꯃꯥꯑꯣ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯄꯤꯔꯤꯕ ꯑꯃꯗꯤ ꯁꯛꯄꯤꯔꯤꯕꯤ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯤꯡ ꯃꯊꯪꯁꯤꯠꯅ ꯁꯥꯄꯝ ꯑꯣꯡꯕꯤ ꯕ꯭ꯔꯖꯔꯥꯅꯤ, ꯄꯨꯈ꯭ꯔꯝꯕꯝ ꯑꯣꯡꯕꯤ ꯁꯨꯃꯣꯇꯤ, ꯇꯥꯎꯔꯦꯝ ꯑꯣꯡꯕꯤ ꯕꯤꯟꯗꯥ, ꯑꯣꯟꯖꯣꯂꯤ ꯇꯥꯂꯨꯛꯗꯥꯔ ꯑꯃꯁꯨꯡ ꯅꯣꯡꯊꯣꯟꯕꯝ ꯃꯥꯏꯄꯥꯛꯁꯅꯥ꯫
ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯥꯝꯒ 9 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯎꯆꯣꯜ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕꯤ ꯑꯣꯖꯥꯅꯤ ꯂꯧꯀ꯭ꯔꯥꯛꯄꯝ ꯏꯕꯦꯇꯣꯝꯕꯤꯒꯤ ꯁꯩꯔꯦꯡ ꯀꯪꯂꯩꯄꯨꯡ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯣꯖꯥꯅꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯀꯪꯂꯩꯄꯨꯡ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ FBM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯀꯪꯂꯩꯄꯨꯡ ꯑꯣ ꯇꯧꯗ꯭ꯔꯤ ꯈꯣꯡꯂꯤꯕ ꯇꯝꯕꯋꯣ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜꯗ ꯐꯝꯗꯨꯅ ꯇꯥꯔꯝꯗꯥꯏ ꯀꯣꯔꯣꯡ ꯉꯥꯡꯅꯔ ꯀꯥꯏꯗ ꯍꯨꯝꯕ ꯃꯥꯂꯪꯗ ꯅꯨꯔꯥ ꯀꯅꯥꯏ ꯃꯄꯥꯎꯅꯣ ꯅꯨꯔꯥ ꯀꯅꯥꯏ ꯃꯄꯥꯎꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯅ ꯇꯥꯟꯖꯥꯗ ꯀꯣꯔꯣꯡꯅ ꯃꯌꯨꯝ ꯆꯪꯂꯛꯄ ꯈꯨꯡꯒꯪꯒꯤ ꯁꯟꯁꯦꯟ ꯅꯍꯥꯗꯣ ꯍꯩꯔꯥꯡ ꯈꯣꯏꯅꯤꯗ ꯆꯥꯅꯕ ꯍꯩꯅꯤꯗ ꯂꯣꯛꯅꯨꯡꯒꯤ ꯏꯔꯥꯎ ꯈꯣꯜꯅ ꯇꯟꯊꯥ ꯄꯤꯔꯤ ꯁꯨꯔꯒꯤ ꯇꯧꯗ꯭ꯔꯤ ꯃꯈꯣꯟ ꯁꯨꯝꯃꯠꯂꯤ ꯁꯥꯅꯧ ꯑꯣꯏꯕꯤ ꯀꯌꯥꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯨꯅ ꯅꯤꯡ ꯅꯤꯡ ꯇꯥꯟꯊꯥꯗ ꯍꯔꯤ ꯀꯧꯕꯤ ꯆꯦꯛꯂꯥꯒꯤ ꯅꯨꯡꯁꯤꯕꯅꯤꯗ ꯃꯦꯡꯀꯨꯞꯀꯤ ꯃꯅꯝꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯃꯦꯡꯀꯨꯞꯀꯤ ꯃꯅꯝꯗꯣ ꯇꯔꯥ ꯃꯊꯦꯜ ꯂꯨꯀꯣꯏꯅ ꯐꯧꯔꯦꯟ ꯃꯨꯕꯤ ꯆꯦꯡꯅꯤꯗꯣ ꯉꯥꯇꯣꯜ ꯑꯇꯦꯛꯄ ꯃꯍꯥꯎꯅ ꯈꯣꯏꯔꯨꯝ ꯇꯧꯕꯤ ꯃꯥꯏꯊꯣꯡꯗ ꯁꯥꯏꯅꯣꯅꯤꯗꯣ ꯖꯨꯝ ꯖꯨꯝ ꯁꯤꯟꯊꯥ ꯁꯤꯜꯂꯝ ꯄꯥꯡꯂꯒꯦ ꯃꯣꯏꯊꯥꯝ ꯅꯥꯏꯕꯩ ꯇꯔꯦꯡꯈꯣꯜ ꯇꯥꯝꯅ ꯌꯩꯔꯛꯏ ꯅꯥꯞꯄꯗ ꯃꯁꯥꯕꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯗ ꯁꯥꯕꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯗ ꯈꯣꯟꯊꯥꯡꯉꯦꯅ ꯃꯥꯂꯪꯗ ꯃꯁꯥꯕꯤ ꯅꯥꯛꯇ ꯈꯣꯡꯗꯣꯏꯔꯛꯂꯦ ꯅꯥꯄ ꯆꯤꯛꯅ ꯄꯥꯎꯃꯦꯟꯖꯔꯤ ꯅꯥꯄ ꯆꯤꯛꯅ ꯄꯥꯎꯃꯦꯟꯅꯖꯔꯤ ꯁꯤ ꯀ꯭ꯔꯤꯁꯅꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯤ ꯄꯨꯛꯅꯤꯡ ꯍꯨꯏ ꯂꯩꯇꯥꯕ ꯉꯝꯗꯦ ꯕ꯭ꯔꯖ ꯒꯣꯄ ꯒꯣꯄꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈꯤ ꯔꯥꯙꯥ ꯐꯥꯎꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯈꯤ ꯔꯥꯙꯥ ꯐꯥꯎꯕ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯃꯄꯣꯛꯅꯤ ꯄꯥꯎꯊꯣꯛꯄꯤꯈꯤꯗꯣ ꯄꯥꯡꯒꯟ ꯁꯣꯟꯕꯤ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯃꯄꯣꯛꯅꯤ ꯄꯥꯛꯊꯣꯛꯄꯤꯈꯤꯗꯣ ꯄꯥꯡꯒꯟ ꯁꯣꯟꯕꯤ ꯂꯦꯡꯕꯤꯈꯤꯗ꯭ꯔꯣ ꯆꯟꯗ꯭ꯔꯥꯕꯂꯤ ꯅꯥꯛꯇ ꯆꯟꯗ꯭ꯔꯥꯕꯂꯤ ꯂꯩꯉꯥꯛ ꯂꯣꯏꯁꯥ ꯈꯨꯟꯅꯥꯏꯁꯤꯒꯤ ꯂꯩꯉꯥꯛ ꯂꯣꯏꯁꯥ ꯅꯈꯣꯏ ꯇꯧꯗ꯭ꯔꯤ ꯃꯈꯣꯜꯗꯣ ꯈꯪꯅꯗ꯭ꯔꯦꯅꯦ ꯈꯥꯁꯨ ꯋꯥꯡꯁꯨ ꯃꯩꯍꯧꯔꯦꯗꯣ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯃꯩꯍꯧꯔꯦꯗꯣ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯁꯝꯕꯟꯅ ꯍꯋꯥꯏ ꯃꯇꯣꯟ ꯆꯥꯔꯦ ꯁꯝꯕꯟꯅ ꯍꯋꯥꯏ ꯃꯇꯣꯟ ꯆꯥꯔꯦ ꯏꯗꯨ ꯅꯤꯡꯊꯧ ꯌꯥꯎꯔꯕꯗꯤ ꯀꯪꯂꯩ ꯏꯃꯥꯕꯨ ꯀꯜꯂꯨꯗ ꯀꯪꯂꯩ ꯏꯃꯥꯕꯨ ꯀꯜꯂꯨꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯦ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯥꯝꯒ 9 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯍꯩꯂꯥꯀꯥꯟꯗꯤ ꯄꯅꯥꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯍꯥꯎꯕꯝ ꯑꯇꯣꯝꯕꯒꯤ ꯁꯩꯔꯦꯡ ꯕꯣꯔꯥꯛ ꯇꯨꯔꯦꯜ ꯅꯤꯡꯒꯥꯏꯃ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯣꯖꯥ ꯍꯥꯎꯕꯝ ꯑꯇꯣꯝꯕ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯕꯣꯔꯥꯛ ꯇꯨꯔꯦꯜ ꯅꯤꯡꯒꯥꯏꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯑꯍꯥꯟꯕꯃꯛꯇꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯒꯤ ꯊꯧꯕꯨꯔꯣꯏꯕꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯅꯤꯁꯨꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯥꯊꯣꯛꯀꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯣꯔꯥꯛ ꯇꯨꯔꯦꯜ ꯒꯪꯒꯥ ꯏꯃꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯁꯩꯔꯦꯡꯅꯤ꯫ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯋꯥꯡ ꯍꯥꯎ ꯉꯥꯎꯔꯛꯂꯦ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤꯡ ꯊꯥꯡꯂꯛꯂꯦ ꯑꯋꯥꯡ ꯍꯥꯎ ꯉꯥꯎꯔꯛꯂꯦ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤꯡ ꯊꯥꯡꯂꯛꯂꯦ ꯐꯝꯇꯣꯡ ꯖꯥꯏꯇꯣꯡ ꯀꯦꯜꯂꯛꯂꯦ ꯑꯁꯤ ꯊꯣꯡ ꯄꯧꯔꯣꯜ ꯍꯥꯡꯂꯛꯂꯦ ꯐꯝꯇꯣꯡ ꯖꯥꯏꯇꯣꯡ ꯀꯦꯜꯂꯛꯂꯦ ꯑꯁꯤ ꯊꯣꯡ ꯄꯧꯔꯣꯜ ꯍꯥꯡꯂꯛꯂꯦ ꯖꯤꯔꯤꯕꯥꯝ ꯖꯤꯂꯥꯒꯤ ꯖꯥꯀꯣꯔꯥꯊꯣꯜ ꯈꯨꯟꯖꯥꯒꯤ ꯊꯥ 9ꯇꯒꯤ ꯄꯥꯔꯤ ꯂꯥꯟꯉꯝꯕ ꯖꯤꯔꯤꯕꯥꯝ ꯖꯤꯂꯥꯒꯤ
ꯌꯥꯀꯨꯔꯥꯊꯣꯜ ꯈꯨꯟꯖꯥꯒꯤ ꯊꯥ ꯅꯤꯄꯥꯜꯗꯒꯤ ꯄꯥꯔꯤ ꯂꯥꯟꯉꯝꯕ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯁꯦꯠꯂꯒ ꯅꯣꯡꯃꯩꯅ ꯀꯞꯈꯥꯏ ꯊꯥꯡꯅ ꯌꯥꯟꯊꯛ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯊꯪ ꯆꯤꯡꯈꯩ ꯉꯥꯟꯕ ꯆꯍꯤ 3, ꯊꯥꯖ ꯃꯥꯟꯕꯤ ꯆꯍꯤ 9, ꯀꯪꯂꯥ ꯖꯥꯏꯕꯨꯡꯗ ꯆꯅꯨ ꯃꯥꯏꯈꯨꯝ ꯍꯥꯡꯈꯤꯕ ꯍꯩꯇꯣꯝꯕꯤ ꯗꯦꯕꯤ ꯆꯍꯤ 15, ꯊꯣꯏꯕꯤ ꯗꯦꯕꯤ ꯆꯍꯤ 38, ꯔꯥꯅꯤ ꯗꯦꯕꯤ ꯆꯍꯤ 60, ꯀꯩꯂꯥꯁ ꯆꯤꯡꯗꯣꯟꯗꯒꯤ ꯄꯥꯔꯕꯇꯤꯅ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ ꯒꯪꯒꯥ, ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ ꯒꯪꯒꯥ, ꯄꯟꯊꯕ ꯇꯧꯗꯅ ꯈꯣꯡꯗꯣꯏꯕꯤꯔꯣ ꯕꯣꯔꯥꯛ ꯇꯨꯔꯦꯜꯒꯤ ꯏꯌꯥꯏꯗ ꯅꯪꯒꯤ ꯅꯇꯝꯕꯥꯛꯇ ꯂꯪꯊꯔꯛꯀꯗꯧꯔꯤ ꯃꯤꯍꯥꯠꯄꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ, ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯁꯥ ꯉꯥꯅ ꯁꯣꯛꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯑꯁꯦꯡꯕ ꯂꯥꯏꯖꯅ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯃꯅꯨ ꯇꯥꯏꯕꯪ ꯃꯔꯩꯆꯥꯗ ꯁꯤꯟꯅꯕꯤꯔꯨꯆꯨ꯫ ꯀꯪꯁꯕꯨ ꯍꯥꯠꯄꯒꯤꯗꯃꯛ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ, ꯇꯔꯀꯥꯁꯨꯔꯕꯨ ꯍꯥꯠꯄꯒꯤꯗꯃꯛ ꯀꯥꯔꯇꯤꯛ, ꯀꯨꯀꯤꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄꯒꯤꯗꯃꯛ ꯃꯩꯇꯩꯒꯤ ꯑꯊꯧꯕ ꯑꯕꯇꯥꯔ ꯑꯃ, ꯇꯈꯦꯜ ꯂꯝꯐꯦꯜ ꯐꯨꯟꯕ ꯌꯥꯗꯦ, ꯂꯣꯛꯇꯥꯛ ꯃꯌꯦꯡ ꯇꯥꯕ ꯌꯥꯗꯦ, ꯂꯩꯔꯥꯡ ꯀꯣꯝꯕꯤꯔꯩ ꯃꯨꯠꯄ ꯌꯥꯔꯣꯏ, ꯆꯤꯡꯉꯥ ꯆꯤꯡ ꯄꯥꯏꯕ ꯌꯥꯔꯣꯏ, ꯂꯨꯕꯥꯛ ꯃꯈꯨꯝ ꯅꯥꯏꯍꯜꯂꯝꯃꯨ, ꯑꯃꯥꯡ ꯈꯨꯠꯁꯥ ꯃꯔꯣꯜ ꯊꯣꯛꯍꯜꯂꯝꯃꯨ, ꯒꯪꯒꯥ ꯅꯪꯒꯤ ꯅꯐꯝꯗ ꯅꯆꯦꯝ ꯄꯥꯔꯕꯇꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ, ꯂꯣꯏꯖꯔꯦ꯫ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡꯒꯤ ꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 109 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5 ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯄꯅꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯝꯇꯣꯂꯥ ꯈꯨꯜꯂꯦꯟꯗ ꯂꯩꯔꯤꯕ ꯕꯤꯁꯅꯨꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥꯒꯤ ꯁꯩꯔꯦꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯣ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯤꯁꯅꯨꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥ ꯃꯁꯥꯃꯛꯀꯤ ꯈꯣꯟꯖꯦꯜꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯣ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯣꯖꯥ ꯂꯥꯏ ꯒꯨꯔꯨ ꯈ꯭ꯋꯥꯏꯊꯔꯥꯕꯨ ꯕꯤꯁꯅꯨꯂꯥꯠꯄꯝ ꯏꯕꯨꯡꯉꯣꯆꯧ ꯁꯔꯃꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯣ꯫ ꯇꯥꯎ ꯇꯥꯎ ꯃꯨꯟꯅ ꯇꯥꯎ, ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯒꯤ ꯅꯍꯥꯁꯤꯡ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯣ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯣ꯫ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯣ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ, ꯁꯦꯝꯃꯤꯟꯅꯔꯣ ꯑꯅꯧꯕ ꯑꯐꯕ ꯂꯝꯗꯝ, ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯅꯨ ꯅꯊꯧꯅꯥ ꯅꯔꯤꯡꯖꯦꯜ, ꯁꯤꯟꯊꯍꯜꯂꯅꯨ ꯄꯤꯔꯥꯡ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯒꯤ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯣ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯣ꯫ ꯆꯨꯔꯅꯨ ꯃꯩꯔꯤꯗꯣ ꯆꯔꯥꯡꯅꯕ ꯋꯥꯈꯜꯅ, ꯃꯩꯔꯤꯗꯨꯅ ꯃꯩꯖꯥꯎꯕꯤ ꯑꯣꯟꯈ꯭ꯔꯕꯗ ꯆꯠꯐꯝ ꯂꯩꯔꯣꯏ ꯊꯣꯛꯐꯝ ꯈꯪꯂꯣꯏ꯫ ꯃꯩꯔꯤꯅ ꯃꯩꯖꯥꯎꯕꯤ ꯑꯣꯟꯗ꯭ꯔꯤꯉꯩ ꯃꯨꯟꯅ ꯈꯟꯊꯕ ꯆꯨꯝꯒꯅꯤ ꯉꯁꯤ ꯍꯌꯦꯡꯒꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯀꯥꯟꯅꯔꯣꯏ ꯀꯔꯤꯁꯨ ꯂꯥꯛꯀꯗꯕ ꯍꯌꯦꯡꯒꯤ꯫ ꯅꯪꯅꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯕꯗ ꯀꯅꯥꯅꯕꯨ ꯇꯦꯡꯕꯥꯡꯅꯤꯡꯒꯅꯤ꯫ ꯊꯥꯗꯣꯛꯂꯣ ꯉꯁꯤꯗꯒꯤ ꯅꯠꯇꯕ ꯆꯤꯟꯖꯥꯛ, ꯁꯤꯖꯤꯟꯅꯔꯅꯨ ꯃꯌꯥꯏ ꯀꯥꯔꯕ ꯀꯌꯥꯗꯣ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯣ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯣ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯅ ꯁꯦꯝꯒꯅꯤ, ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯀꯥꯟꯅꯔꯣꯏ꯫ ꯑꯐꯕꯒ ꯂꯣꯏꯅꯗꯨꯅ ꯑꯐꯕ ꯑꯣꯏꯌꯨ, ꯅꯠꯇꯕꯗ ꯋꯥꯡꯈꯠꯂꯨꯕꯒꯤ ꯀꯥꯟꯅꯔꯣꯏ꯫ ꯋꯥꯈꯜꯒꯤ ꯃꯪꯂꯥꯟ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯣ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯣ꯫ ꯂꯣꯏꯖꯔꯦ꯫